United States amasung Israel na Iran gi mathakta yamna chawna attack tawkhraba matung tha ama helaba phawbada Iran gi missile launcher tangkhai amarom amasung suicide drone lising kaya di leiri haina United States ki intelligence ki source amana phongdokre makoina hojikso apunba lamdam aduda yamna thina mang takhanba ngambagi mapangal leiri haina intelligence ki source aduna phongdokhi Iran da missile kaya amarom leiri amasung samudra mapanda cruise missile kaya su leiri ba maramna Strait of Hormuz makhata na thingjin bangamgani haina thajari Iranian Navy ki jahaz sing de ayamba thugai khre adu Iran ge Islamic Revolutionary Guard Corps IRGC ki naval forces ki oina de mapangal tangkhairom leiri lising lom dana trabaso makhoi apikpa boat amasung unmanned surface vessel cha kaya leiri haina source aduna haiki Iran na makhoi missile launcher sing leinungda leiba facilities sing da thamba maramna hojik phawba phane yamna khangduna leibani hairi matam kaya gi mamangdage lebak asina yamna paksanna surung sing da makhoi gi khulai amasung launcher sing lolaga thamba maramna target tawbada yamna wana thokhi hairi US ke President Donald Trump na de chayol ani ahum gi manungda military operation mapung phana loisinna ba pandam thamle Thanks to the progress we've made, I can say tonight that we are on track to complete all of America's military objectives shortly, very shortly. We're going to hit them extremely hard over the next 2 to 3 weeks. Adubo, masi phawbagi manungda Iran gi mapangal pumthu thugai ba haibasi oithokadaba mande haina pawgi source aduna hairi. Marakasida Washington dagi phangba paw amagi matungina US force na Iran gi yamna maruoiba highway thong ama thugai khre President Trump na athuba matamda yanaba puraktrabadi asigumba kaya mathang thorakhigani haina warning su tawkhre US ke attack aduda capital Tehran amasung Karachi city samnahaliba B1 thong thugai khre masi Iranian missile amasung drone forces ke yamna maruoiba military supply lambi amani haina US ki military official amana haiki Iranian state media na de thong adu sizinaba haudre amasung military na sizinaba sunatte haina phongdokhe US ke tekta mi yamdravada nipan sekhe amasung micham yauna kayana sokhi haina official singna haike social media da thagalakhiba post amada Trump na Iran gi khwaidagi chawba thong ama amuk khanna sizinaba yaroidaba mongda thugai khre atai kaya su thorkhigani haina yamna thengdringaida Iran na yasinaba ma puraknaba honabana phagani haina section wa haike US military na sathariba operation ado Iranian military logistics ta yamna akaiba pinaba action gi saruk amani Iran gi mafam kaya da missile amasung drone masak sing puthok pusin tawba ngamdanaba attack adu tawkhibani haina President Trump na haike Iran gi state television amana Khanong chup lamdamda US ki aircraft ama crash tawkhre amasung pilot adu parachute ki mateng na songthokre haina report tawkhe F-15A strike eagle oigani haina thajaba plane adu Iran na kapthabani haina claim tawri state television gi anchor aduna yaknabagi pilot adu miyam na police ta sinabiyo madugi mana pigani haina lauthokhe praja kayana Islamic sarkar ase yamna yadaba suyaw maramna US ki pilot ado makhoina phangkiba oirabade tekta kaidana thambikigani haina thajari thodok asigi matangda US ki maikaidagi wafam amatta phongdoktre pilot ado kari phibamda leiribano haibasu khangdre Hezbollah bo khulai pahendaba haibase Israel gi khwaidagi maruoiba pandamni haina Israel gi defense minister na phongdokre military gi pambai amasung political gi pambai sing sizinaduna Lebanon the based over terrorist group Hezbollah bo khulai pahendaba haibase Israel gi khwaidagi maruoiba pandam oiri haina Israel gi defense minister kaz na phongdokre military official singa kupna watanaraba matungda Lebanon da Israel gi policy asi yamna mayek sengli Iran gi oiba isu leijarabaso khwaidagi maruoiba pandam ase military amasung political pambai sing sizinaduna Hezbollah bo khulai pahendaba sini haina kaz na phongdokhiba wafam ama Times of Israel na quote tawkhe ka Lebanon da Hezbollah na
Israel ge mayokta anti-tank missile kapsilakpa ngambagi mafam adu phawba Israel Defense Force na ground operation mapung phana loisinaba honari. Gaza Strip ke Rafah amasung Khan unit ta tawkhiba dugumna Kha Lebanon gi ngamkhai paringda leiba khunsingda Hezbollah ge outpost oina sizinaba yum khudingmak thugai gani. Masi Israel ge khunsingda threat kaya leiriba du lauthoknabagi damaktani haina kasna haikhi. Kha Lebanon ge Litani Turel phawba IDF na security control tawgani. Israel ge awangda leiba miyam gi punsi tekta kaidaba haibadu oidriba phawba Kha Lebanon da leiba mi lakh 3 krom amuk halakpa yaroi haina defense minister na haikhi. Hanaki military campaign asi hek hokibadagi terrorist lising amagi mathakta hatkre. Madugi mathakta IDF na Lebanon sinbathungna Hezbollah ge leader amasung operative sing makhata na target tawkhigani. Hezbollah na Israel da rocket attack tawrakpa sigi mayokta IDF na yamna hakchinna action lokhatkani. Kha Lebanon ga lonaba awang Israel gi miyambo tekta kaidana thamgani haina wasakhiba dugi matungina Israel na makhata na action lokhat khigani haina Gaza na haikhi. Iran da thokliba lana sida Iran gi proxy terrorist group Hezbollah su yausilakhiba maramna haukiba tha amaro masida Israel na Shia Muslim group asigi mayokta yamna kanna khut thari. Haukiba tha sida senior commandant sing yauna Hezbollah terrorist ki mi lising amarom hatkre. Terrorist target lising hum chonga gi mathakta thugai khre. Khulai honbada sizinaba central thong manga thugai khre. Yamna maroiba mafam sing amadi makhoi gi sel paifam sing thugai khre haina IDF na haikhi. India gi anova nuclear power submarine INS ARIDHAMAN commission tawkhre. India na lepakasina sajaba anova nuclear power ballistic missile submarine INS ARIDHAMAN thabak tawnabagi damak commission tawkhre. Masina nuclear pubangamba novel component pangal kankhal halagani haina machin chatpa source sing na phongokre. India gi nuclear power ballistic missile submarine program asi miyam da athuba matamda akuppa marol khanghanba ngamba project kamani. INS Arihanta si SSBN project ki makhada semgatpa ahanba boat ni. Masigi matungda atopa boat INS Arighat lakhre. India si nuclear submarine sing leiba akhanna ba leibak sing gi manungda amani. Leibak sing adudi US, Russia, UK, France amasung China ni. INS Arihanta si India gi ahanba leibak kasida sajaba nuclear submarine amani. Masi Englishing ani mapan gi July thada launch tawke. Navy da anisuba indigenous SSBN INS Arighata se Englishing ani tara marigi August thada commission tawke. SSBN na ship submersible ballistic nuclear natraga nuclear power ballistic missile submarine singbu khangnari. Samudrada changyeng tawba tha kharagi matungda INS Aridhaman asi commission tawkhibane. Kerala da laiba Naval Base amada pangthokiba commission tawbagi thoram aduda Defense Minister Rajnath Singh su saruk yakhe. Boda si commission tawbagi wafamda karigumba official oiba paw amatta thadorokpa leitre. India se nongthak amasung kangphal animakta nuclear gi khulai sing leire haibasi praman tawre. Hojikti mase ising manungda nuclear shakti uthoknaba maikaida thabak tawri haina phongdokhi.